Paushadi Yumpum Uipamar Uipapau update Tujari. Russian victory day Mamangda Mariupol Kudam Chanba Pamle. Ukrainian defender sing Arabamiku Power Land Choknadaba Periblore. Ukraine ki hitampum sir Mariupol the Ukrainian resistance forces ki Arabamafum Wariva. Azovstal Stinflanda Russian forces na Yamna Kana attack Taure. British military na thasaba matung ina lakliba tangma fan Russia ki victory day among the Russian Mariupol sir ase pulap khudum chananaba honari haire. Nagalamrom the Stinflan asi ngakthok tuna lairiba Ukrainian forces ki makhoi aroiba miku phawwa lan soknadaba phirep lauri amasung makhoina asa tawriba aside miracle khaktani haire. British Defense Ministry na social media da phongdokhiba matungina Azovstal Stinflan da Russia na jamna kanna landa rakliva asi victory day mamangda Mariupol pulap khudum chale hana lauthokpa yana nabani aire. Victory day asida karigumba makhl gilan mai pak pagi wafam lauthokpa pamba maramna Russia ki action asi jamna kansila khibani kilometer taraga mathoirum konba amasung surung jamna leiba Stinflan asida Russian forces na missile kapsin ba Airstrike tauba amsuk atai makhl makai kayagi attack taure. Azovstan Stinflan kudum chananaba honava asida Russian forces ki maike the person equipment amsuk munition angapa phangna mangalle. Masida kha Donbass Russia ki operation plan da yamna nikhanaba pokala pasu yai haire. Margasida Stinflan amasung masida changjafam loriba misam sing ngaktokliba Ukrainian Azov regiment ki lanbi sinda Russia ki yamna Kaurang bermai pakpa si pitana pakanda honari. Stinflan asida Ajoba regiment gi lanbi lising na hirom laire. Makoi gi manung da chamangarom de chokle amasung pisam cha kya su laire haina thajare. Defender sing si aroiba miku phawbal lan song na gadore. Makoi na tawriba asa asidi miracle kumba amba thorokpa adu khaktani. Haina Katerina Prokofescu kovi amna Stinflan da lairiba mahaki mapuroiba masong. Defender sing commander Denis Prokopescu ga telephone da wari sanaraba matung da media da phongdoke. Makoi surrender tawroi mahagna ayapo matam pumbada nungsigani harage. Mahagi wayasi bidai piba mali haina Katerina na tamoi chok na haike. Azovstal Stinflan da leptan attack tawba asina misam sing puthopang mandri haina Ukraine ge President Zelensky na phongdoke. Awabagi masakasi wakal tawbiyo. Mapamadu da agang sang sulairi tha ani hena boping tawba amasung misimina thokpa marakta lairi hana Zelensky na yamna nuhai taba phongtoke. Ukraine ki Internal Affairs Ministry ki advisor Anton Gerasescu na phongtokhiba madungina Stinflan adugi surung sing ki layout khakda da electrician amana namthak tawduna Russian forces da lambi ta thokhiba dagi Russian landmi sing plan asida sangchilakpa haukhibani haire. Thazaba mahanba mioi adudagi ipau fanglaba matungda Russian forces sangchilakpa hokre. Mara factory taba surung sing takthoki aina Gerasescu na haike. Russia ki wanadi makoi gi khongbi lanmi sing jangchile abo wafum project tawke. Russia ki attack ta lofong khaktra mang taklaba Mariupol sedia se Russia ki makut pulap takhiba matamda Ukraine ge maroiba hithangpam amamang jagadore. Russia na kudum chatba matamda English sing ani taranga mari da makhoina Lausen kiba Crimea ga Donbass ki atai lamdam ga kangphan ki lambi amasu hangtokpa ngamgadore. Azov regiment ki deputy commander Captain Sevia Toslav Palamarna Ukrainian TV ki khuthang da Stinflan asida lairiba misam sing amaso sogla balan mising puthokna da bhona bi ain haijage. Sogla balan mising asi ningthina laingna na baki upai leitaba maram na makhoi yamna awaba khanglaga asiba mayoknari aina pala matan haike. Nagalamarom da Ukraine na Russian general sing da target tawba da tengmang biu aibo wafam Pentagon la yakidre. United States ki Defense Department na haukiba sakul sinamita Russia ki general na lanpham da lairiba mafam adu intelligence sing da khangan ba pamde ana phongdokre. Masigi maramde karigamba pau uton leak oi khrabadi Ukraine ki tanmi sing na makoi bo hatpagi khotong chaba line phangke gani haibasni. Wafam asida New York Times na pirpa report amada US na tengpang ba Ukraine ki lanmi sing Pentagon ki spokesman John Kirby na phongdoki bada United States na kip ki lanmi ki damak military hoipa mateng pangle habas asyang bani makoi ki military intelligence ki mateng na Ukraine na makoi ki libaga do ngakthok pada asoba khutong chaba amu ori bani adobo makoi na senior military ki lusing basing leipa lanpham sing adugi mafam dik military intelligence ta provide tawroi maram de Ukraine ki lanmi sing na makoi ki target tawfam sing ki warip lobada saruk gi haloi haina Kirby haike
Hauki bajum chakai chanamit New York Times na pirakpa report amagi matungina United States na piriba intelligence sing asina Ukraine gilan misina target tawthana Russia ge General Cameron hat kibala ikrabani masi Moscow na Ukraine da landaba hek hawrpada gini aige Wafa masi ka mana bamong da US ki senior official amana pause amada phangdora Yamdrabada Russia ki General Dazels kya Ukraine gilan misina hat krabani Mahoy badi US intelligence na pirakpa mating atuna target oiduna tabak sing atu pangthoki bani haire Hadak nang Ukraine lan mi sing Russia commando position sing da mai fang na attack sa tharpa ngablakli amadi Donbas region gi frontline manak nang Ukraine lan mi sing da sangchalak tu mamang sayu gi aroi ba sarukta akan bamong da attack do ki balai kre matam matu Russia gi top general Valery Gerasimov su anbam atu dei yang chin balak le gi jarak tani haire Russia gi top general asina mafam badu hek thado ki ba pungja khara ki matung de Ukraine yat lan mi sing na Angak pamong da mafam adu sel kya kap sidane tek chatha ge dubo sabjaba amangata amri asi anap ge pawdi phangbangam khite haire Ukraine gi lan lotion na ba UN Secretary General appeal dawgre Ukraine da lan thukliba asida jamna nungnang ba phongtok aduna lepak asida asiana amasung mangtap ge thawdo kya hanjin thokliba se lotion view hane United Nations gi Secretary General Antonio Guterres na appeal dawgre Mamang Solda Russia amasung Ukraine da chatuna lan to kan rebo hona kiba aduki matang da UN Security Council na pawdam laduna UN Security Council na pawdam laduna Guterres na Russia amasung Ukraine ge President Adika Phrai sana pada lan lochana na bagi matang da wahi khako walaitana haifam thokpa sing haiki ana phangtoke Ukraine Russia amasung PTV pumbagi miyam kidamak khalaga lana si lochen gadabani mi sipa mangtak pa mai makai tak pa masong Apan bakaya hanjin na thok liba si lochen gadabani ana secretary general na haige ayar president Putin ga unabada Mariupol jangna langkoi chalaga lairipa area sing dage mi puthopagi thapak jahan gadabani aina kan haike aina Guterres na haige Mariupol gi hospital eastern plant da lairipa misam sing puthok na dabagi damak tawba yaba tawgadabani aina UN chef na haige mi punchi kanna daba musung awaba tariba kya sa fanna na bagi damak United Nations na mating pampi thabak kanchen gani haina Guterres na haige Mana President Anika wari sana pada perli besin badung na cinjak wat pagi aruwa pibam blak liba atu ki matang da sukana ki haire maka tarakwa atopa amadana Russia gi asigumba dasa tagadra singna badagi China da stress test tawkre Maning maka tamba leibak Ukraine da landa bagi damak Russia gi matak tanong sup leibak sina ayo bithak da sanction thamjen keba asidi yamna nungnang ba pongladuna matamamba da yekda chairak phongba yaba communist China na asigumba chenmilon ki haksin ba mataw lakwa matamda Kamdawgani habdu yang thukna da bagi dabak stress test tawkre ari hirmasigi matang da hakte na paw khangba miyo yamana phongdo khiba matung ina hokriba February gi arube saruk amasung March thage angan basaruk da nongsuk leibak sina Russia gi meyokta sanction thamjin ba horak pa batamda China na yamna faction na changing tawki haire nongsuk leibak sina chapmana ba mong da China gi mathak ta su action lokalak pa batamda kaidoguni habdu uthorak na pa ranking Uthongna ba banking regulation dagi auraga international trade fawda Chinese sarkar gi marwaiba agency sing da khangan ki haire China gi meyokta su nongsuk leibak sina chapmana ba mong da chatharak pa matamda Russia da thokliba sing asina baseline waraga exercise adu tawki masigi stress test asi modeling jawna tongan ba pampai kya yang sin ki aina pawgi source adu na haige Chinese authority na asigumba exercise tawriba si kari maram gino aba phangdokide Adaba China asi Russia gi yamna nakna ba mari leiba maramna asigumba thabak sa tharpa si masana tabani aina source adu na haige Maming matha aidok taba anisuba pawgi source amalasu hauki ba chayul khara asida Chinese diplomat singna expert sing wa tana duna Russia masong Ukraine gi lan asidagi orakliba kaya asi hengsen ki aina phangdoke United States na losing ba nongsuk allies in Russia ki meyokta asigumba action lokalabadi makoina China ki meyokta su tawrakani Marmoduna China na kadai fawwa khanglag leiba ngamgani aibadu khangdokpa si yamna maru oi aina paising the best tawwa expert amasun amana su haike Russia na Ukraine gi jamlaba hostile sing thukai tuna amanga ta thokan khre Russia na Ukraine da sathariba lan asina Ukraine gi yamlaba hostile sing amadi atopa loisang sing thukai tuna chawna amanga ta thokale aina Ukraine gi President Volodymyr Zelensky na phangthokre Zelensky na medical charity group amada piki video address da doctor sina drug sing jawdana cancer layingba amadi surgery paktopa gamdabage khodong chataba sing mayongnare lalasigi focal point sing oriva eastern amadi southern Ukraine gi bafum kya da basic antibiotic faw fangre ngasi fawagi oina medical infrastructure khaki yengbada healthcare institute sing hostel maternity ward outpatient clinic puna chamri rong amaga ta tawan kre haire
Russian force in the Kudum Chanchin and the Tamliba, Mafam Sing were Piba Masi, Atuki Matik Sogale, I don't know cancer pass and Zenge. Hidak Langtak, Davidiski and Chulin Fang the Yauna surgery at Tavayabagi or Topa later Bagi Kudum Chadabasing. Mayona Vatanatana antibiotics power of Hangandre Hake. Amarom Zelensky assigned over baseball Ukraine Awana Tarabasengi. Relief Kida Maxin and about Yontok Lagane. Hiramasi Matang the Boston Oxner RR Oxen of Fongtokibata. Ball comes in by the Mamiglaraba Ranzi Kaflan office and rolling Major League. Baseball Amalangi setting Daglava Ukraine Relief Kida Jolagani Hike. Amarom the RRG Wangangloi Amana Fongtokibata, Haripa Bola to Yamrabada, India Shelter Policing Taramanga, the Jonaba aspect okay. Adabo, however, bid power the Arbasan from Aduragi Hedokre, Ibapau, Asinamakata Raduna. Ukrainian President Kumzali Singh and Taragama Fanda, America collector Amagi baseball da, autography Hippamatamda, Harba Posak, Aduna Nomadi, Maki Mariba Ketamak Matautara Matamda. Mading Pangna Basinakani Abagit Hazaba Leram the Bayai. Makadarakwa Atopa Manipurgi Pau Amakatanga. Niam Kainas Aliva Spa Center Amadi Hotel Singda Police Narrates Atagre. Infar manung da niam kaina salaiba spa center amadi hotel singda Impal West Police Narrates Atagre. Singmairong the Labor Spa Center Karataret Chataba Matamda, Fizul Jaudan Leramba, Musing Police na verification Kitamakta, Pagatke. Adobe Spa Center Karatagi Sunufani Fan Abitita Pima Panromsu, Pagatke. Niam Kain Hanglamba Spa Center Singing Manager Sing to Pagatke. Mafamadwai the Hangbo Hotel Karasu registration Tautan Hanglam Bagitabag, verification Town Hotel Manager Sing Pagatke. Reza Tava to the Hotel Karadi Police the Luda Wangang Bamadia so Assange in the Pont Tautan Reza Tariva. Police persons in the Sudhap Taurake. Red as the Impal West District SP KSS Sivkanta Crime Against Women Ki Assistant SP Ngasepam Ratana. Impal West Women Police Station Ki OC Ayang Lema Amadi Lampen Police Station Ki OC Kogan Yauna Satakibani. Red Dugamari Lena SP KSS Sivkantana Niamlana Fatabatabak Kara Satare Abagi Pau from Badagingasigi. Red as is a Tabani Spa Center Amadi Hotel Hangbasing and Yam Jumna. Sesang Pargang Pio. Niam kain hanglambasing makata na fagat pagitabak sa thagigani, loy na namyam na sa pulis na sa tariba, tabak sing asida mateng pangbido na afabukunay ang mawahena na buhona mina si Haike. Arubida kantan sing asigi baru ipapaw para asing papaw tam tariba. May local news YouTube channel asidagi yang piripag panamag patagasari. Channel asan na itong takana rabadi. Subscribe to video na subscribe to pero maroy na. Like it, share to busukaw, igunop na po. Amakana tagasari.